Singda ahen bimityeng sangsi lengak ama leiri haiba khangansi Maitei kukigi irang asida kuki militin singna kuki na khundaba chingi mafamga naknaba chingkhong chingyada khundaba maitegi yum singda nomai kapsinba amadi madudagi amuk maitei volunteer singna masanga thok chanabagi damak handuna kapadagi nakal anigi marakta misi mina thokpa adu numit kharani lekhibadagi Manipurgi mahuksagi phibamda hanjelakpa haure haiduna haraunakhiba sida hena haraukhibadi kukina mayum makai mai thadok pibaga lonana talakpadagi hingnanabagi damak chanaraktuna relief campta leiriba singni adubu Parliament ki nongjumi pham yarumdai nimit kharanigi mamangdagi kuki militant singna maitei nomaina kapsindana landaba amuk haugalakpadagi mahuksagi phibamda hanjilakle haina harauramba adu aremba oirakhi Manipurgi law and order gi phibam su hanadagi hena fattaba henjilakhi singi mafam singdadi tampaki mafam dagi amuke hena fasilakhitre Law and order fatre singda law and order ngak senbinaba leitre haibasi hena mayek senglakhi singda Assam Rifles na singba paramilitary force lising kaya marum leirabasu law and order di fagalakpa ude Singda law and order ngak naba leitabadagi ukrulda leiba Punjab National Bank dagi yamlaba senfam lupa crore taraganipan hena luttauki ba miyai sing adu CCTV footage ta mayek sengna urabasu ngasi fauba mara leiba miyai amata faba ngamdri masigi matungda amuk Technopol district ki masi police station gi manungda leiba saibol khunga naknana leiba laithau kuki khulgi mafam amada Kuki militant singna maitei taraga humdoi halamle hanadagi hauna kuki militant singna tauningbata tauduna law and order gi phibam phathalde Manipur police ta phawba ambush toba ngambagi sakti lei haibasi lengak nasu khanglibani Manipurgi law and order thugaiduna mahuksagi phibamda akaiba kaya marum pi haiba asi khangna law and order gi phibam phagat hanbagi mahut hena phasilaktaba haiba asi afabadi natte maduna lengang na singda law and order gi phibam phagat hannaba lenga ama leidi haiba uthoktuna akanba khongthang lakot pachumlagani ahenba mityeng changdrabadi makhata na lut kaya taurakpa amadi mihat mipun tholakpasu yari adumakti oidanaba hotnasi mayamna channel asibu nungsibiduna like comment subscribe tobiramo Kanglupki irang asida laikhidraba Manipurgi miyai sing asi Prime Minister na karisu khanbidre haiba taklibara Baraki state kayada matamgi oina cyclone thoktuna ising isaw amadi gari accident singba thoktuna miyai kaya laikhidaba matamdadi Baraki Prime Minister Narendra Modi na kudakta awaba phungdoktuna laikhidraba singi imung manungi awabada saruk yakhi loinana awabada saruk yabagi pawasi malem sinba thungna khanganduna minungsi saurba Prime Minister ni haibadu tawthorakpa thabakna mayek sengna matamgi utli Loinana Baraki miyamnasu Prime Minister Narendra Modi bu aduki matik thak wangna thangatnari adubu May 3 dagi hauna Manipur da thokliba Kanglup anigi irang asida laikhidraba miyai singi mafamdadi ngasi phawba Prime Minister Narendra Modi na awaba phongdokpa amata laikhidri masina takpadi Baraki citizen ama oiriba Manipur miyam asi Prime Minister Narendra Modi na karisu leitaba mamal yaudraba oina khalabra haiba asi Manipurgi miyamna haujik yamna kanna hangnariba wahang ama oirakli Baraki Prime Minister ama oina Manipur thokliba Kangluppi irang asi masa laktuna kamjinnaba nakal animaki mayaida leptuna lusingba ama oina amato ina tasin khomjinduna irang asi loisinnanaba ngasi phawba hotnadana leiriba asi Manipur miyamna aduki matik pende maduna Manipurgi miyamna Manipur asi apunba Baraki manungda yaudra haibagi wahang asi thamoi sokna hangnarakpa haibadu oire marak asida ngasi phawbada Prime Minister Narendra Modi na Manipurgi Chief Minister N Biren bu kauduna amadi telephone tawduna Manipur da thokliba Kangluppi sathereba irang asi loisinnanaba wa tanabagi thabak chathadaba asibusu Manipurgi miyamna aduki matik pendaba haibadu oiri masigi mathakta karigidamak Chief Minister N Biren na Delhi da chatuna Prime Minister unaduna Manipur da thongliba
Kanglup anigi sathiraba irang asi loisinaba hotnaba ngamdribano haiba asisu Manipur miyamna Chief Minister gi mafamda hangduna laklibani. Miyamgi wahang asigi paukhum ngasi phawba Chief Minister na piba ngamdaduna laibadagi kanglupi irang asi tha taret henna satharakibagi achoba marab amasu oiri. Maduna Manipurda irang asina maram oiraga laikidraba miyaising lupa lakh tara piraga loire haibagi wakhalda yamna laina laurabra haiba asisu Manipurgi miyamna thamoi shokna hangnariba wahang ama oinari. Masigi mathakta kuki militant singna mayum makei maina tumna thadok pikhibadagi relief camp ta miyai lising humpu henna awaba pibam amada leiriba asi Prime Minister Narendra Modi na Manipurda laktuna makhongna thongna chatuna yengsin bidriba asigisu asuki matik pendaba haibadu oiribani. Pibam asida Prime Minister Narendra Modi bu mamit panghannaba Manipurgi MP ahum amadi Chief Minister N Birenna lawpham thokpa thodang lawba ngamnaba honafam thoi haibasi khangpham thoi. Mayamna channel asibu nungsibiduna like comment subscribe tawbiramo.